ꯇꯨꯝꯃꯣ ꯅꯪ ꯇꯨꯝꯗꯅ ꯑꯩꯈꯣꯏ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ ꯇꯨꯝꯃꯣ ꯍꯥꯏꯕ ꯅꯪꯕꯣ ꯇꯨꯝꯅꯔꯕꯣ ꯏꯆꯥ ꯅꯨꯄꯤ ꯇꯨꯝꯗꯕꯗꯒꯤ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯃꯈꯣꯡ ꯅꯣꯡꯒꯅꯨ ꯃꯥꯁꯅ ꯐꯠꯇꯦ ꯃꯈꯣꯡ ꯅꯣꯡꯒꯅꯨ ꯃꯈꯣꯡꯗꯣ ꯅꯣꯡꯒꯅꯨ ꯐꯠꯇꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ ꯃꯁꯅ ꯊꯦꯡꯀꯤꯌꯨ ꯀꯅꯥꯅꯣꯝ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯌꯥꯝ ꯇꯨꯝꯅꯗ꯭ꯔꯤꯕꯣ
ꯊꯛꯂꯨꯔꯕꯅꯦ ꯅꯪ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯅ ꯀꯗꯥꯏꯗ ꯊꯥꯒꯠꯂꯨꯗ꯭ꯔꯣ ꯏꯔꯣꯏꯕꯗꯣ ꯃꯃꯥ ꯇꯜꯂꯦꯕꯣ ꯑꯩ ꯇꯦꯜꯂꯒꯅꯦꯕꯣ ꯑꯩ 이러고 ꯇꯨꯝ ꯊꯦꯡꯉꯦ ꯅꯪ ꯇꯨꯝꯗꯅ ꯃꯃꯥ ꯍꯣꯏ ꯇꯨꯝ ꯐꯪꯗ꯭ꯔꯦ ꯑꯉꯥꯡꯒꯤ ꯂꯤꯂꯥ Thank you for the one. Thank you. Congratulations. Thank you. ꯀꯩ ꯅꯝꯁꯤꯟꯗꯅ ꯁꯨꯃꯥꯏꯅ ꯂꯩꯔꯛꯀꯗꯧꯔꯒꯦ ꯁꯤꯗꯥꯅ ꯂꯣꯏꯔꯦ ꯁꯤ ꯉꯁꯥꯏ ꯃꯔꯨ ꯆꯥꯕ ꯆꯨꯖꯥꯛ ꯇꯣꯠꯄꯗꯣ ꯅꯠꯇ꯭ꯔꯣ ꯑꯃꯨꯛꯀ ꯄꯥꯏꯔ 그러면 어디로냐? 예인들이 파이도 떠와이. ꯀꯩꯅꯣ ꯂꯩꯅꯥ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯇꯨꯝꯗꯕꯅꯤꯅ ꯇꯨꯝ ꯐꯪꯗꯅ ꯐꯝꯃꯤ ꯉꯁꯤ ꯁꯟꯗꯥꯗ ꯇꯨꯝꯊꯣꯛꯎꯔꯦꯕ ꯂꯥꯡꯒꯅꯨ ꯂꯩꯅꯥ ꯅꯪ ꯃꯤꯀꯞ ꯊꯣꯛꯂꯛꯏꯔꯣ ꯕꯤꯇꯥ ꯁꯤꯡꯍꯣ ꯂꯩꯅꯥ ꯅꯪ ꯃꯤꯀꯞ ꯊꯣꯛꯂꯛꯏꯔꯣ ꯇꯨꯝꯃꯣ ꯑꯩꯈꯣꯏ ꯁꯟꯗꯥꯗ ꯇꯨꯝꯊꯣꯛꯎꯔꯁꯦ ꯇꯨꯝꯗ ꯂꯩꯔꯦ ꯅꯨꯡꯊꯤꯟꯗ ꯇꯨꯝꯃꯣꯏ ꯆꯥꯗꯅꯅꯦ ꯁꯥꯟꯅꯅ ꯂꯩꯔꯦ ꯍꯦ ꯂꯥꯡꯒꯅꯨꯅꯦ ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯁꯟꯗꯥꯗ ꯇꯨꯝꯊꯣꯛꯎꯔꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯒ ꯇꯨꯝꯕ ꯌꯥꯗꯕ ꯂꯩꯔꯤꯕ ꯇꯨꯝꯃꯣ ꯑꯩ ꯇꯨꯝꯅꯤꯡꯕ ꯑꯩꯉꯣꯟꯗꯗꯤ ꯎꯏꯔꯦ ꯇꯨꯝꯃꯣꯅꯦ ꯃꯁꯅꯥ ꯅꯪꯕ मम्मी तो चलो ने कुछ करना होगा का
hindiꯁꯤꯅ ꯉꯥꯡꯖꯅꯤꯡꯉꯤꯕ 아니네. ꯌꯨꯝ ꯃꯅꯥꯛꯀꯤ ꯀꯀꯥ ꯑꯃ ꯁꯤꯕꯗꯣ ꯀꯤꯕꯣꯏ ꯋꯥꯈꯜ ꯑꯣ ꯅꯣꯏ ꯃꯅꯥꯛꯇ 너나 물 줄어. 물 줄어 있다. ꯃꯥ ꯉꯥꯡꯕ ꯀꯅꯥꯅ ꯇꯧꯅꯩ ꯑꯗꯨꯃꯥꯏꯅ ꯅꯪ ꯇꯧꯔꯤꯗꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯇꯧꯅꯩ ꯍꯥꯏꯕ ꯑꯐꯕ ꯃꯤꯅ ꯇꯧꯅꯤ ꯃꯤ ꯇꯧꯔꯛꯑꯦ ꯅꯪ ꯇꯧꯒꯦꯔ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯑꯗꯨ ꯇꯧꯅꯒꯦ ꯀꯔꯤ ꯀꯥꯟꯅꯄꯣꯟꯇꯦꯗ तो इसिंग ओवरफ्लो है तो बहुत ठंडी है बहुत ठंडी है हिंदी ने ngang नहीं बा बहुत ठंडी है ना ब्लैंकेट तो रोज सखाई बा इसिंग थले तो तुम मुने मसला नंगा दक्षामी हम तक से एकदम खरा अदुदगी कका अरुण खरा हो गया ओ उलीवाला रिजूरा नाने माने उनया उस्तारा दिपालट नंदी सानो आजा कई चलुइनो ओ चिक्का आप हेलगा नंग कोंग थोंना रुजेबा ओइमा लुदे नंग कदाइदा असादा अमैना हेंजल्लानी इंगसिगा 물 줄어. 물 줄어. तुम बजाम वाले को जंगाने तुम मोय जागन ना तुमन बजाम वाले तुम मोने मसला ना 너 그냥 걸리지. 뚫는 거더라. 아니 아니. 폼나 걸리게 능 주도 안 하고 나 저거 돌리래. मसला तुम बजे 또. 그냥 우리네. 그냥 하면서 뭐. मसला तुम जब मुझे आमी इधर लागा ngang ने जो तुम दे बिजुस लानी जे कुम दा 이놈도 그런 멍 싸대 그냥 성분이 그다 들리냐 뭐. 거친 거 왔다 부족고 진짜 호잉 ꯅꯨꯡꯗꯥꯡꯗꯣ ꯊꯦꯡꯉꯒ ꯃꯣꯏ ꯊꯕꯛ ꯂꯣꯏꯁꯟꯅꯔ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯃꯧꯁꯤꯡꯗ ꯌꯨꯝ ꯃꯥꯡꯕꯅꯤ ꯍꯣꯏꯅꯦ ꯆꯨꯝꯕꯨꯅ ꯇꯧꯅꯗꯕꯅꯤ ꯀꯌꯥꯅ ꯏꯁꯩꯒ ꯁꯛ ꯂꯩꯈ꯭ꯔꯦ tummaraydı mı aslında? Ama Susan'da o hani böyle ne kadar adı da para.
tummo 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 Ajaragada Shariran Kalau udah tarik nih bu. Tutup. Lagakit Amisha जोर लग Amisha हमेशा आएगी Lagakit Amisha tummo से Lagakit Amisha Siapa ini ya? Tidur Chama chana ke kukiti tadi ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯇꯣꯟ ꯑꯃꯅ ꯄꯩꯁꯥ ꯄꯤꯔꯤꯅꯦꯕ ꯑꯣ ꯐꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯗ ꯌꯥꯝ ꯐꯕ ꯊꯕꯛꯅꯤꯀꯣ ꯂꯩꯅ ꯇꯥꯇꯣꯟ ꯑꯃꯅ 2,000 ꯄꯤꯔꯤꯅꯦꯕ ꯑꯣ 2,000 ꯐꯩꯅꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯌꯥꯝ ꯐꯈ꯭ꯔꯕ ꯊꯕꯛ ꯁꯨꯁꯥꯟꯁꯦ ꯀꯗꯥꯏꯗ ꯐꯪꯉꯤꯅꯣ ꯑꯩꯈꯣꯏ ꯁꯤꯒꯩ ꯎꯙꯔꯃꯪꯒꯤ ꯁꯨꯁꯥꯟꯁꯤꯒ ꯄꯣꯔꯛꯏꯔꯥ ꯇꯨꯝꯃꯣꯅꯦ ꯃꯁꯅꯥ ꯅꯪ ꯀꯌꯥꯅꯣ ꯇꯧꯔꯤꯁꯦ ꯏꯁꯩꯕꯨ ꯁꯛꯀꯠꯈ꯭ꯔꯦꯅꯦ ꯐꯤꯜꯆꯔꯒꯤ ꯑꯣ ꯇꯥꯇꯣꯟ ꯑꯃꯗꯨꯅ 5,000 ꯄꯤꯔꯤꯅꯦꯕ ꯑꯣ ꯐꯩ ꯏꯁꯩ ꯃꯁꯛ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯤ ꯊꯤꯗꯦꯗ ꯑꯣ ꯁꯔꯕꯥꯔꯗꯣ ꯊꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯐꯣꯟ ꯆꯥꯗꯅ ꯁꯤꯜꯆꯔꯗ ꯁꯦꯝꯕꯩ ꯄꯨꯔꯦ ꯄꯨꯡ 4 ꯍꯦꯜꯂꯕ ꯈꯪꯗꯦꯗ ꯄꯨꯔꯛꯄꯗ ꯅꯨꯡꯊꯤꯟꯗꯩ ꯄꯨꯈꯤꯗꯅ ꯉꯁꯤ ꯃꯣꯕꯥꯏꯜꯁꯦ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯨꯕꯒꯤꯗꯒꯤ ꯐꯂꯥꯡꯗꯣ ꯇꯥꯔꯛꯅ ꯇꯨꯕꯅꯦꯕ ꯑꯣ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯨꯏꯕ ꯑꯣ ꯍꯣꯏꯅꯦ ꯗꯣꯁꯥꯅꯤ ꯃꯥꯏꯒꯤ ꯇꯝꯃꯛꯄ ꯍꯥꯏꯗꯨꯅꯤꯀꯣ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯟꯕꯗ ꯊꯨꯒꯥꯏꯕ ꯑꯣ ꯑꯩꯗꯤ ꯐꯣꯟꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯋꯥꯔꯤꯗꯣ ꯍꯥꯏꯇꯥꯔꯦ ꯁꯤꯜꯆꯔꯗ ꯌꯨꯝ ꯁꯦꯝꯍꯟꯒꯦꯅ ꯄꯨꯒꯦꯅ ꯄꯨꯡ 4 ꯍꯦꯜꯂꯕ ꯇꯥꯔꯕ ꯈꯪꯗꯦ ꯄꯣꯔꯛꯄꯗ ꯑꯗꯨꯅ ꯀꯅꯥ ꯑꯦꯜꯕꯤ ꯁꯃꯥꯒ ꯊꯥꯕ꯭ꯔꯥ ꯑꯃꯨꯛ ꯈꯪꯍꯧꯗ꯭ꯔꯦ ꯁꯅꯥ ꯅꯪꯕꯨ ꯇꯨꯝꯃꯣꯅꯦ ꯑꯩꯅ ꯊꯥꯏꯁꯦ ꯀꯔꯤꯝ ꯀꯥꯟꯅꯗꯕꯗ ꯊꯥꯏꯅꯦ ꯋꯥꯁꯇꯥꯏꯝꯒ ꯐꯪꯉꯣꯏꯗꯕꯗ ꯑꯗꯨꯝ ꯊꯥꯖꯔꯤꯅꯦ लैनागा वारी सुनाए लाओ बहुत ठंडी है सो जाओ तुम मोसारा masana nangu tummone kaino tawisibo thengaba nangu pung ama tadore ahingda khongba ho cheglaido nangna loina khongba khungi
ꯗꯦꯕꯤꯇꯥ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯅ ꯈꯨꯟꯒꯤ ꯎꯈꯨꯒꯤ ꯏꯃꯩꯕꯦꯝꯃ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯖꯥꯠꯅꯤꯅꯦ ꯄꯨꯟꯅ ꯁꯦꯝꯕ ꯆꯠꯄꯗ ꯁꯦꯝꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯁꯨ ꯐꯪꯅꯩ ꯍꯥꯏ ꯑꯣ ꯆꯨꯝꯃꯝꯒꯅꯤ ꯑꯩꯈꯣꯏ ꯀꯀꯥꯗꯨꯁꯨ ꯌꯨꯝꯊꯛꯇꯩ ꯇꯥꯕꯗꯒꯤ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯀꯀꯥ ꯅꯤꯜꯃꯅꯤꯗꯣ ꯏꯅꯝꯃ ꯍꯣꯂꯤꯒꯤ ꯏꯁꯩ ꯏꯔꯒ ꯍꯣꯂꯤ ꯏꯁꯩꯒ ꯐꯥꯗꯦꯗ ꯀꯩ ꯍꯩꯇꯦꯗ ꯃꯤꯅ ꯁꯛꯄ ꯇꯥꯔꯤꯗꯨꯅꯤ ꯀꯔꯤꯑꯕ ꯊꯝꯕꯥꯜ ꯊꯝꯅꯧ ꯊꯝꯅꯥꯔꯛꯇ ꯀꯥꯏ ꯁꯛꯄꯅꯤꯀꯣ ꯄꯥꯏꯔꯤ ꯑꯥꯕꯤ ꯇꯥꯅ ꯇꯥꯅ ꯇꯩꯔꯤ ꯀꯥꯏ खाते नहीं ꯑꯗꯨꯁꯨ ꯗꯥꯛꯇꯔꯕꯨꯗꯤ ꯍꯦꯟꯃꯟꯗꯅ ꯈꯜꯂꯦꯕ ꯍꯣꯏ खाते नहीं बीड़ी से पी बेसब्री की जैसे खिलाती नहीं ꯃꯤꯒꯤ ꯇꯝꯃꯛꯄ ꯍꯥꯏꯗꯨꯅꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯤ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯝꯂꯤ ꯅꯣꯡꯗꯨ ꯂꯤꯛꯅ ꯇꯥꯔꯛꯂꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯔꯦ ꯏꯆꯥꯅꯨꯄꯤ ꯇꯨꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯕ ꯐꯪꯗꯅ ꯐꯝꯅ ꯁꯪ ꯂꯩ ꯂꯥꯡꯒꯅꯨ ꯄꯥꯄꯟꯅ ꯁꯥꯎꯖꯔꯛꯀꯅꯤ ꯄꯥꯄꯟꯅ ꯐꯨ ꯂꯥꯛꯆꯅꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯔꯥ ꯍꯥꯏꯅ ꯊꯣꯛꯄꯗꯣ ꯈꯠꯂꯦ ꯍꯥꯏ ꯁꯦꯝꯕ ꯍꯜꯂꯛꯄ ꯋꯥꯒ ꯇꯥꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯇꯥꯗꯣ ꯑꯃꯅ ꯀꯧꯕꯗ ꯈꯨꯝꯗꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯒꯤ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯕꯅꯦꯕ ꯃꯊꯣꯝꯇ ꯂꯩꯔꯣ ꯑꯗꯨꯝꯗꯨꯒ ꯑꯩꯁ ꯅꯥ ꯇꯥꯔꯦ ꯅꯈꯨꯠꯇꯣ ꯃꯁꯅꯥ ꯅꯪꯕꯨ ꯇꯨꯝꯃꯨꯅꯦ ꯃꯥ ꯅꯥꯕꯒ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯨꯝꯅꯤꯡꯕꯅ ꯁꯤꯗꯣꯔꯦ ꯃꯥꯅ ꯇꯨꯝꯃꯨ ꯍꯥꯏ ꯌꯥꯗꯕꯅꯤ ꯉꯁꯥꯏ ꯄꯨꯡ 7 ꯇꯐꯥꯠꯇ꯭ꯔꯤꯉꯩꯗ ꯇꯨꯝꯕꯗꯨꯅ ꯄꯨꯡ 9 ꯇꯥꯗ꯭ꯔꯤ ꯃꯥꯅꯦ ꯃꯥ ꯍꯧꯒꯠꯂꯛꯄꯗꯣ ꯅꯪ ꯁꯤꯜꯆꯔꯗꯩ ꯍꯜꯂꯛꯄꯗꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯄꯥ ꯁꯥꯎꯔꯛꯇꯣꯔꯦ ꯇꯨꯝꯃꯨ ꯏꯕꯦꯝꯃ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯑꯦꯛꯇꯤꯡ ꯇꯧ ꯂꯩ ꯁꯤꯔꯒꯗꯤ ꯍꯣꯏꯅꯦ ꯁꯤꯔꯃꯤꯅ ꯈꯛꯑꯦꯅꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯨꯡꯉꯥꯏꯇꯦꯗ ꯆꯥꯊꯕꯤ ꯇꯨꯝꯃꯣ ꯃꯌꯥꯝꯕ ꯑꯃ ꯂꯩ ꯑꯇꯩꯅ ꯑꯃ ꯇꯣꯡꯉꯥꯟ ꯆꯥꯏ ꯍꯥꯏꯕ
Ini ya. Ừ. Kalau nggak salah untuk matang kayak gitu. Không biết mấy cái này. Cái điều ai nó. Tại rồi nó mà không có luôn nữa. Cái số 2 giờ sao giờ. Tôi nhưng bây giờ xả lấy tới mà. Tôi nhưng bây giờ xả lấy tới. Thấy nó. Ôi ơi. Itu bukan. Bukan bukan siapa. Punya tak dulu. Iya. Dia mau cái lo hay bao giờ Ấy ra tàu cái ra rồi nó ngon là hai mình. Pan mà pan ninh ninh ngủ. Này con. Lúc ninh ngủ xí thôi. Cái nào? Mà cái nó mình dùng sao kìa? Cái nó này. Cái nó còn cái mà mai mua ra được gì không? Đó lần vô cái là thùng. Cái này. Muốn cho tùng ở xí ra. Nhưng mà đam ca tàu ra tôi mà luôn nè nó thật đi đam ca cả sang mình nó thế sẽ đam ca cả sang mà sao nó thế kêu là ngọc sinh nào nó ngọc sinh đi bám ra rồi Nó Tung mò, nó cũng giải đâu. ôi mà xia đã tự nhiên này nè đam ca cả sang mà sao nó thế sẽ kia mà kia cả bọn này kia còn mẹ ăn nó luôn tàu nó này nó mới phu tập bao là ôi má ấy là phu cái gì phu tập bao cả hai nè cái mau gan ta thì ngọc sinh nó vẫn ôi má Cái nó này à rồi. mang chỉ có hàng cái lần đa chiên nó trong ngôi chú cha rồi em mong một bài nè cái là kết thúc lại kia thì mẹ ăn cho nó luôn tàu Tao nè. Ấy tụi cái thằng này. ông phu ra đây Tao nè, mấy tao nè. Ya, kan coba. Besok kita sama. kia bị ôi mẹ ăn trắng luôn tàu Tao nói mà. Tao nói tao. nhưng mà xí đó này ui bùi này đấy xong đạp lên tay tạm đấy được tum mùa đẹp à được cái gì mà pan đấy tôi học cái lên thôi là tum gì mungkin là tum aja là sumang đó cái chuyện lên nhưng mà ốp thầm năng lấy hầu đó ini mau itu mana nang leo rồi hay vợ ngang đợi cái đây để nó tôi cái cũng khăng đi được cái tụm hắn giờ cái này cái thì nó đúng cái khăng đi này sao aku học cái loại pain sing đó đi làm gì lại phu cho cái nó khăng đi không ạ chỉ cái anh mà nó cháy ông phá ra cháy ông thà nhị cháy ông thà cái lấy hỏi thấm cá vậy thấm mà nhà thấm được mà chú già thì sofa đó tôi vào đây busan tôi vậy
얼마 시도래 감사합니다. 내가 또 뭐 이제 굿모닝 오라면 굿나잇 오라면 강란이 해 저희가 강란 강대 좀 아이나 아이도 또 숨마셔 tum제기네 까이 좀 말아요. terminado kayaknya. Good night, good morning, bye bye. Good night, good morning, night and morning, bye bye, bye bye. Yang belum bye bye bisa lagi. Tunggu lain